Republican Party of India RPI Athawale Manipur State Unit ke Art and Culture Cell Ngasi Semkhibaga Loinana Cell asigi Pugadaba shing okpagi thouram ama Keisampat leiba RPI Athawale gi office ta pangthokkhre Keisampat junction da leiba RPI gi office ta pangthokhiba thouram aduda RPI Athawale gi National Secretary Mahesor Thonawjamna Art and Culture Cell gi Pugadaba Chairman Vice Chairman Convener amadi Executive Member na chingba sing taram oktuna ikai khumna botki thouram aduga mari leinana Mahesor Thonawjamna hai iramdam Manipur se sak takpada Art and Culture gi achoba thodang yauri ipa ipusingna thambiramba nath chanalonchat kaihandana thamnaba artist singna kana honaduna lakli adubu artist singa se mapan thongda momon noklabasu manungdadi khamthengna awaba mayongnari lamdam asida thokliba irang asina maram oiraga mipum khudingmal awaba mayongnari madugi manungda artist singsu amani awaba mayongnari ba artist sing aikoina ngaklopiba yamnamak mathautai nakallamaromda ngasi hangdokliba party asigi Art and Culture Cell asi khangnatana youth nupi angang ahal lamade lawmi singi cell su hangdoknaba kana honari hingnabagi lambida magi tongan ba awaba kaya lei adubu ahanba khongthang amu oina Manipur gi artist ase safana leinaba RPI na honagani miyam sa saruk yabiduna amade support pibiduna mangzil thaba cell amu oina ba honaminasi haiba wafam so mahangna thamki Huzik leiba Manipur gi tangdu leita da leiba problem se adugi matik leiri solve tabung ngamdri mayam wanari adubu leibiri mayam sector gi misu loi wari adun artist mayam su photo thagat laga akoi gi leiba ningba yawba haidi utraga su maning da ningba mayam leiri bani haitare yamna involvement leiraga aduna akoi gi ngasi Art and Culture Unit sales sina ngasi hadokcha bai wani ngasi yam thuna sigi yam tuba engine da changjal laga yam fast engine da changjal laga अखोगी मणिपुर की लेबा आर्टिस्ट सिंग सिगी अवाब से अखोगी यूनिट सेल सिना खरदो इशु पोपंग मशनो हाइबगी पांडम द चंगन बसिदा प्रजा की एनर्जी याउद्रगदी प्रजा की सपोर्ट याउद्रगदी ngasi अखोई स्टेट पार्टी ओरिसु ओइबंग नममोय चप मनना ngasi याम हुजी नौना फॉर्म तौजरिबा आर्ट एंड कल्चर यूनिट सेल सिदा प्रजा मणिपुर प्रजा मियाना सपोर्ट तौबिरगा आर्टिस्ट मियाना सपोर्ट तौबिरगा सिगी आर्ट एंड कल्चर यूनिट सेल सिना थबक तौरपदा मपुंग फाबा आर्ट एंड कल्चर यूनिट सेल आरपीआई में ओइबो ओरेसनो हाइना इशोरी मकुम तुनिजरी